시동 타면 foto 제가 내 foto나 진짜 빨다 Sumayang mo ka na laki doon. Şimdi böyle normalde yumurta dedin ha. Dün de bir kere deneyeceğim. Regular Marmarada. Hindi yan. Ay, unang nalagay dito ko. Hindi sa ito. Ato din sa akin. Yung kaangan mo lang. Strip B ito. Anam din man. Eh, itong huli ko hindi na nagawa. Ay, di mo ito. Ano nga na. Ay, huli na na. Makikita ko siya. Pag ito, ano ito? Ito nga lang. Kung matagal mo huli na na. Ato yung kailangan ito mahal. 이제 나한테 이도 없을 거. 이도 없지. 낙지를 거. 아마도 음식점이야 당근라. Swelling everything. May pumin ka tao yun. Pakat na niya. Ano ito? May tawag doon. Pumin na niya. Sulit kayo naman lang ito. Nada, ay ikaw tuki ito. Piyan tang rin niya. Nada, ay. Nanti siya natak. Mapang kitang kung dyan ba ito? Thì nó làm chặt bé lại.
ꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯅꯤꯡꯉꯒ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯌꯥꯗꯦꯁꯦ ꯀꯩꯝ ꯈꯪꯗꯦ ꯑꯣꯀꯦ ꯑꯗꯨꯝ ꯊꯕꯛꯇꯣ ꯆꯠꯂ ꯂꯩꯔꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯔꯒ ꯑꯗꯨꯝ ꯌꯦꯡꯉꯨꯗꯕꯗꯣ ꯑꯗꯨ ꯈꯪꯅꯕ ꯃꯤꯁꯨ ꯂꯩꯇꯕ ꯀꯤꯔꯟꯅ ꯑꯃ ꯇ꯭ꯔꯥꯟꯁ ꯑꯃ ꯑꯩꯈꯣꯏ ꯆꯦ ꯃꯆꯥꯒ ꯇꯤꯟꯅꯕ ꯑꯗꯨꯅ ꯁꯨꯝ ꯈꯪꯅꯕꯗꯩ ꯑꯇꯣꯞꯄ ꯇ꯭ꯔꯥꯟꯁ ꯑꯇꯣꯞꯄꯗꯤ ꯀꯅꯥꯝ ꯈꯪꯅꯗꯕ ꯑꯩ ꯀꯅꯥꯝ ꯅꯪꯗꯪ ꯑꯣꯏꯕ ꯑꯥ ꯅꯪ ꯈꯪꯕꯗ ꯈꯪꯅꯕ ꯏꯆꯦ ꯃꯆꯥꯒ ꯈꯪꯉꯛꯄꯒ ꯑꯗꯨꯝ ꯃꯣꯏꯅ ꯍꯣꯔꯃꯣꯟ ꯀꯥꯞꯍꯜꯂꯦꯗꯅ ꯑꯗꯨ ꯅꯪꯅ ꯈꯪꯗ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯇꯧꯕ ꯌꯥꯏ ꯈꯪꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯜꯗ ꯁꯤꯒꯨꯝꯕ ꯄꯣꯠ ꯂꯩꯇꯦꯅ ꯈꯜꯂꯤꯔꯥ ꯑꯩꯅ ꯁꯨꯝꯕꯁꯦ ꯂꯩꯇꯦ ꯀꯩꯝꯇ ꯈꯜꯂꯨꯗꯕ ꯍꯩꯗꯤ ꯍꯩꯅꯗꯕ ꯍꯥꯏꯗꯤ ꯔꯦꯁ ꯇꯧꯕꯁꯦ ꯑꯗꯨꯒ ꯂꯩꯗꯤ ꯂꯩꯔꯁꯨ ꯌꯥꯝꯅ ꯁꯤꯒꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯔꯤꯛꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯆꯥ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥꯅ ꯈꯪꯗꯕꯗꯣ ꯁꯤ ꯏꯁꯥꯁꯦ ꯅꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯑꯣꯟ ꯇꯦꯕꯜꯗ ꯍꯤꯞꯄ ꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯀꯥꯟꯗ ꯁꯨꯄ꯭ꯂꯥꯏꯅꯤꯡ ꯇꯧꯕ ꯀꯥꯟꯗ ꯁꯤ ꯑꯗꯨꯝ ꯅꯪ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯕꯠ ꯁ꯭ꯋꯥꯏ ꯁꯥꯏꯗ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯄꯣꯝꯃꯤꯁꯤ ꯁꯤ ꯁ꯭ꯋꯥꯏꯗꯁꯨ ꯄꯣꯝꯃꯤꯁꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯀꯩꯅꯣꯅꯦꯕꯀꯣ ꯁꯤꯗ ꯀꯟꯅ ꯅꯝꯃꯨꯕꯩ ꯁ꯭ꯋꯥꯏꯗ ꯈꯔ ꯄꯣꯝꯊꯣꯛꯑꯦ ꯁꯤ ꯁꯦꯇꯜ ꯇꯧꯒꯅꯤ ꯕꯠ ꯈꯤꯇꯪ ꯈꯤꯇꯪ ꯏꯔꯦꯒꯨꯂꯔꯤꯇꯤ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯦꯟꯅ ꯌꯦꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯥꯏ ꯊꯤꯡ ꯒꯨꯗ ꯏꯅꯐꯅꯤꯀꯣ ꯌꯨꯝ ꯀꯥꯏꯗ ꯂꯩꯕ ꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯊꯥꯡꯒꯠꯂ ꯁꯤꯕꯨꯗꯤ ꯊꯥꯡꯕ ꯌꯥꯏꯅ ꯁꯤꯕꯨꯗꯤ ꯊꯥꯡꯕ ꯌꯥꯏ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯒꯅꯣꯕꯀꯣ ꯅꯤꯄꯜ ꯍꯥꯏꯔꯤꯁꯦ ꯄꯨꯔꯥ ꯂꯧꯗ꯭ꯔꯤꯅꯦꯕꯀꯣ ꯒ꯭ꯔꯥꯐꯅꯦꯕ ꯂꯪ ꯈꯔ ꯁꯠꯁꯦ ꯁꯤꯒꯤꯁꯦ ꯍꯪꯆꯤꯠ